Miss Pau the Ming Tabri Busum Yam Anuradha de Pinecon and a Crumsari. Jose Maroipa Pauda Manipur Chief Minister and Biren Singhana Pamthado Pagate Cherol, Manipur Governor the Vision Cray. Writers Association Kanito Rak Subama Pokoman Toranga Marilena Manamatum Singh and Tokray. Sundays on the cycle Hanaming Tonba cycle rally campaign Ama Sangaraba artist Hamam Sadana Dana Lamta Kray. Lunana Satisgargi Bizapur District Security Personnel in Singa Kutamu Bagitokta Mawis Kuntramathoi Kray. How's the person on a bizarre? Manipur Chief Minister Nongthomam Biren Singh Ngasi Chief Minister Pamdaki resign to Bagate Jeront Manipur Governor the Vision Cray. Matam Sana that Gilerapa, Manipur Lenga, Manung the Ladyba, Watoki Land Sataduna, Laki Bani, Luinana, Nasi Union Home Minister Amit Saka, Manipur Chief Minister, and Biren Singaka, Unaruraba, Matungda, Impant, Tolapaga, Maki resignation letter, Ado, Mark Post Sagotpa Minister, Amati MLA Singh, Yamna, Governor de Pisan Kibani. Resignation letter, Pisanba Aduda, BJP Manipur State President, Esara Devi, Amati BJP Northeast in charge. Amasung National spokesperson Sambit Patrasu Yauke. Oregliba Pivampa Asida Kanana Chief Minister Oigane Haibige Wapampa Kangbangamdre. Lunana Kari Karamba Marangidamakta Mana Chief Minister Pamdaki resign Tauribano Haiba Kangbangamdrabasu Lengapo Lusingliba Make Matakta Chaminariba MLA Singna Pendragi Bage Wapam Kaya Amalapagi Iroinana Hayingdagi Pangtokadriba Manipur Legislative Assembly Budget Mipa Masida no confidence motion Pukhalakpa Wapampa Ama Lapagi Iroinana Masida Mahake Mayukta Laina Miamgi Mihut Singna Sawat Kiba Tarabadi Mahaga Maitiba Nangbage Kudonka Sadaba Ama Mayukta Nangadoribane Masagi so matakta hadakta NPP amati ZDU ke MLA Taramathoi ke matakta tangkalakiba disqualification case ke hearing loishin kiba kaloina speaker na judgment reserve tawduna thamkibane. Chief Minister na resignation letter pisalagani haibige pau phangbadage pandaba thawdok sing thoktanabagi damakta Chief Minister Secretariat amadi Governor Fawagi lambi sing thingba kaloina Security ke akan ba section tharang sulakhat ke Housing BJP Northeast in charge Amasong National spokesperson Sambit Patraga Governor ga unaduna Oregliba Pibam Basagi Matang da Warisanadi Warisanaba Sagi Matungda Lengakta Hongba Khara Laklaba Yari Amaramda Anobacha Minister Ama Kandriba Phawba Caretaker Oina and Birena Thau Pukhigane Hairi. All Manipur United Clubs Organization AMUCO ge Contradictory Super Foundation Dega Marilena Blood Donation Program pa ama ngarang dage hauduna rimsta pangthorak padu ngasi February ge tang mapandalotion kray. Pangthogiba program base All Manipur United Clubs Organization AMUCO amati AMUCO ga chaminariba Imphal West District United Clubs Organization the IWDU DO amadi Imphal East District United Clubs Organization the Idukona organized tawduna pangthokibani blood donation ge tharampa asida maru aina AMUCO ge Assistant Secretary Organization the Yungkhai Bampa Inausa Assistant Secretary Organization Sesamp Lukumana Maru Eva Taudanka Lobiduna Loishan Taurampa Asibu Sarugyake Blood Donation to Asida Dr. Huidrom Romand Yankani Toidak W. Dina Kuntrarak Lenin to Huidromba Kumatoidak W. Surjamani Kunlak E. Pikiba Sink Ngasigi E. Pibagi Taramasida E. PBD
Manipur State asida literature, art and culture ge oiba organization singe manungda mangjan thaba organization ma oiba writers association kaksinge sahi yangkhani thurak suba mapo command tharanga marilena association asinasan langdona piba manamatum lanthuge tharampa mangasi library and information center kaksinge mepon sangda pangthokre ngasigi tharampa aduda Manipur lenga ke minister oiramba nomai thempa nimaina thoba mitungland Manipur State Kala Academy in Fange Retail Secretary as Vedeshona Tharamapo Loinana Jawaharlal Nehru Manipur Dance Academy Imphal Retail Director Laipubam Opendra District Forest Official Dr. Nauremp Munant Maitaina Kanaba Mitunglan Sangoina Sarugaki. Ngasigi Tharomda Lamtamba Asigilai Kidraba Iba Ibistinge Mapamda Miampuna Minitani Tumina Leptuna Kumnaba Utpagalonana Lake Drabasinge Tawaina Mapuge Lekonda Igna Jingna Ledunaba Tunisabakaloinana Haudo Kiba Tharompa Duda Lighters Association Kaksingna Saigi Oina Putokpa Natik Nangal Haina Mingtonba Jepong Amaso Tharangi Metonglen Singna Pongdona Miamda Krisinake Tungda Kaksang Lamdam Dagi Mamang Sahida IPS Pangduna Housing CID Crown Branch Manipugi Superintendent of Police Ke Tautank Puribi Dr. Rasini Yankom Taramna Opagalunana Association Sidam Matenk Pangbira Kiba Amade Mana Katpira Kiba Members Singbo Ikai Kamnabu Utke Ngasigi Tharamatuda Writers Association Kaksingna Lanthokpa Sahitya Busant Mana Kaksingdagi Prokambam Nimaida Kavya Bhushand Manada Kaksingdagi Yangkomp Biharida Sangeda Bhushant Manada Yanglamdagi Yaikomp Ibocho Amadi Impaldagi Kumanten Sundarida Kusinake Naurempa Amoyama Singh Pandit Asoba Ningsing Mana Kaksingdagi Ozad Nauremp Chandramanida Writers Association Kaksing Literally Manada Kaksingdagi Oza Nomaitem Prabundinida Writers Association Lifetime Assessment Pana Sahitya Laikidaba Oza Prokapang Kunzoda Amadi Sawai Jump Nodia Gold Medal Lisangani Kulumdoi Pungda Impal Degi Waikomp Kulechandra Krisineke Luinana Kaksing District Matautoriba print amati electronics media ge pangwisangi yauna tongan tongamba hidamda masang naidaba musing da certificate piduna ikai khamna busu utke Library and Information Center kaksang nanomaisang kudingi ayukta pangthopa special Sunday ge Chamanga Kulaka Suba edition ngasai faringe tarani 20 panba February ge tangma panda ayuge punga tareta pangthokrai ngasige tharamba duge akanaba session ama oina CSIR ge Makada Hangba National Botanical Research Institute NBRI Lucknow da PhD Scholar ama OIDB Anisha Nauremp SRF na Angang Singa Unabage Tharamba Pangthopa Galoinana Anisha Naurem na Motivational Speech Galoinana Angang Singa Interact Downaki Feti India ge Sarukamal Oina Tagen Part Labor Sport Authority of India Sai Northeast Regional Center NERC Impal Amadi Postal Department Anipuna Kusamna Duna Sundays on Cycle Hanamingtomba Cycle Rally Campaign Hamapang Thokre Sai NERC Tagen Dege Hauraga Sangai Parau FCI Lambi Pauduna Malumda Labor Wal Deporter Pau Pathoraba Matung AMUCO Halutuna Kwakaitianta Bazadege Tera Sayank Lambi Pauduna Tera Baza Yoraba Matung Saika Complex da Amo Panthum Pump Oibaga Second Rally Aduda Post Office Ke Staff Singh Amadi Side Ladiba Sanarikiana Sarugaki Hariba Second Rally Adu Fiti India Ge Brand Ambassador Odiba Manipur Ge Sagnarba Artist Hamom Sadanandana Flag of Doduna Second Rally Adulam Take Taramatuga Mariladana Brand Ambassador Hamom Sadanandana Hai Ngasima Hagulag Liba Sanari Shingna Sahidaba Chinjak Singh Sadanaba Amadi Manamana Pamzaba Masana Singda Mai on Sindona Mai Papa Sanaro Amamambo Oinanaba Sinba Program Amane Campaign Asina Sanaro Shinkang Natana Mipung Kudimangna Sunday Numita Asida Ngehakta Koriba Susakan Tautana Haksang Sadin Tawatanatana Miam the So Awareness Ama Pinaba
पाइखलिबा खोंथांका असदा मियाम पुनमना सरोक याबियो हाइना अपील तौरगले पगी सहायद बचिंजाक सिंह सादनबा अदगी हेना माना पामजबा मसाना सिंह द फोकस तौबा अदुगुम इंस्पिरेशन प्रोग्राम ओइननबा मयामसु मतेंग पांगबियु अमदि संगसलकलिबा साइगी सिगुम्बा प्रोग्राम सिदा मयाम पुना सरुक यामिनबा अदगी पोस्ट ऑफिस की लाइबा चिलिनाउ सिंगबुसु अइना थागचरी अदुगा मयाम पुना सरुक यामिनसी हाइबसि मै थमदे थैंक यू वेरी मच Nagalam Ramda Heta Post Office Impal ke Postmaster L Rajesh amna phondorak pada India ke PM Khudang Makpo Nada Yektana Hasang Pana Thanana bage pandam de India ke Prime Minister Narendra Modi na Kamsal Singani Tarama Panda Fit India Mission ta asalaunce tau kibane Asegum laba India Sentung Nagleba campaign ta asina India ki mipang Khudang Makpo Haksang Pana Nada Yektaba Ohele Haiba Pausen Puba secondarily ase Pangtopane Haiba Wafam Sing Supungdoke. Tawalo Kramda Labor Waikamania Girls College WMC College Linka Kibagini Pumangalak Suba Mapokumana Ngase College Asige Seminar Holder Pangtokibakaloinana Toidoke Hendongna Mai Paklaba Mahiruishing Amadi Wazasingda Tongan Manasing and Tokre Mapokumon ge thorampa adada Superintendent of Police Thopal Dr. Sarangten Ibomsana atuba Mitunglen Waikomani Girls College ge Principal Professor Hanzambam Manoranjan Saramana Thoramapo aduga Manipur University ge College Development Council ge Director Professor Hanzambam Sukadeva Sarma amasung Waikomani Girls College General Bodi ge Hanage President of Waikompa Ranjana Akanaba Mitunglen sangoina saruga ke Tharongi Mangoinana Ngasagi Mitunglen Singna Luchinduna College Asibo Linka Piramba Laikidrabagi Mitamda Amadi Ate Laikidraba founder member Singha Oza Singhe Poto the Laishu Katana Ika Kumnabo Utke Tharomaduda Tongamba reputed research journal Singda research paper Pongkraba College Asige Pickle team member Singda Amasung Toidok Handongna Mai Paklaba Mayru Singda College Amasung Mioikiana Kalakpa Gold Medal Sing Cell Certificate Lengan P Yauba Award Sing so Ngasagi Mitunglen Sing Nayan Toke Atoba Mitunglen to Oikiba SP Tobal Dr. S. Ibomsana Mahangna Pidam Ningai Oidaba Uzagi Simpamda Ladingai Wapam Gya Thamladuna Uza Singbo Ikai Kumnaba Utkibagaloinana Waikomani Girls College na Apaba Jokarpagi Lampida Junction Lakliba Kayabu Tagapa Pondoki. Dungdasu College Asige Oza Singh Staff Singh Amate Ate Mari Lainaba Kudimake Katopagi Mahina Hena Chokhatpa Mai Papagi Lambida Kong Tangzan Bangamba Waitersuno Haina Yapapos and Piki. Ngasi Impal West District Sangmai Assembly Constituency Lairen Kabi Makha Laikai that Lairen Kabi upon Maira Pabi Lubna Sinduna Mapampa Adu the Leba Maira Sangda Haukiba Chahiki December Tang Taramarida Topal District Manung Chana Leba Salungpambe Iskunta Mayada Police Commandona Nomai Kapada Kunangapa Ama Sirkiba Amadi Taruk Pazinduna Asipauba Tadukuna Lady Batonka Asibu Yaning the Pundukuna sit-in protest attack. Mikapon Baso Haitaba Maite Puropa Amane Amade Puropa Asibo Laksagadaba Atopa Purup Laidoi Haida Youth Affairs and Sports Minister Govindas Kontosana Pondoragle Wapamase Justice Committee on Anglo-Manipuri War 1891 Martyrs and the Freedom Fighters of Kanglei Park Amade Ningtemsa Ningsing Lopa Anina Kusim Naduna Maharaj Kulechandra Maharaj Laikidabage Marpudra Mathoi Shuba Ningsing Thoram Ngase Kanseputa Leba Auditorium Hall the Pangtopa Thoram the Pondo Kibadi Thoramaduda Yas Minister Govindas Kontosam Manipur University Vice Chancellor Professor and Lokendra renowned historian Professor Naurem Zoikuma Ningtemsa Ningsing Loke President R.K. Vidyapati Chanu Justice Committee on the Anglo-Manipuri War 1891 Martyrs and the Freedom Fighters of Kanglei Park Manipur Ge Chairman Joychandra Kontosana Athoba Mitunglen Singh Oike Tharamadagi Manung Channa Maharaj Kulechandra Ge Saktamda Leishu Katana Ika Kamnabu Utke
Tharamba adugi chief guest ke warod piriduna Minister Govindas na phongdorpada Maharaj Kule Chandra ge mathongna maring zent kawiyade. Aikogi lutongda thampham thoi masada lebak ningbagi ihul amaga loinana thabak pangthokpa ningthau amane. Marebak nungsibagi ihol ama leiriba adu aikoi khudik marta sulepham thoi maga se marebak ningbagi wakhalona mangthaduna lai mikha ponbage wakhal leite mahangna marebak yam ninge haibadu aikhoina ningsangpham thoi Manipur ge history khangbiraga Mount Manipur haina onthok piba asimak thagatpa phawe Chief Minister and Biren ge be makada haurakliba nahasingda patriotism nationalism ba khangnaba no Manipur haiba lariga ba sopongle haurakliba mahiroi singda hena tapitambi ba khanganaba honabani makataraduna hai jingsingda chalaga makoye oiba wari taraba matung maset tanakriba purup seg nauna ithoklaka punna leminaba mathau tai punsin dabana amang balakani haibase miyamna khangbam thoi Manipur gi leirba population ta asiga yengnarakade talent leiriba kaya amalai art and culture amati sport ta mingchata puraktuna mangjin thaduna adumaklakle Maharaj Kule Chandra ge moti ama kanglada khenanaba haina takpirakhiba wafamba adu makok thongba sangatanaraga soidana thamnaba thabaka paikhalakane amade mathange lakadariba marapudara ni thoisuba Maharaj Kule Chandra ge laikhidrabage ningsing thawramba kala kanglage holda pangthongnaba honaragane haina thazaba pikhibaga loinana mage hanba naidaba marebak nungsibage wakhalona se ekoi punmakta lemina se haiki Beware, Manipuris will rise up again. I say, Zonostone have you exactly. I Tongan department can buy I Pfizer regular affairs force Mamanga in 2006 that's why Pfizer. Mapana Manipur Tolibi Irangasana Maram Moiraga Mayum Makai Tadokana Relikem da Lady Basingasi Hanagi Mapamda Legana Mayum Sabiraga Tobada Hanjanaba Tabaka Paikepiba Matotare Makoi Relikem da Sumba Tambadia Roihana United People's Front Manipur UPFK President and Rupachandana Pundor Craig Wapamasingase Red Zone Oediba Influence District Pukhao Alupta UPF na Team Medical Officer CMO Infalius Amade Arambate Gole Unifity Paika Punduna Pre-Hal Camp Tarama Amapang Topada Pundo Kibene Taram Duda UPF ke President Rupachandra Nahai Lesangani Kolumdo de Hauraga Manipur Tugainaba Honarak Pagal Loidana Manipur Asibo Machetana Tugainaba Ngasi Pau Honabaga Loinana Mio Geage Mayum Makai Mai Taduktuna Madam Damba Asida Lay Pampa Lataba Amakam Relikem the Lady Jahi Ani Churakadoriba Matampa Asipawa Relikem the Sumba Tamba have say Relikem the Lady Ba Mio Shingna no I pop tokte Hanagumba Makoige Maramda Hanjana Handuna Lengana Mayumba Amukana Saduna Tangtu Laitana Lehanaba Tabaka Pakapa Matautai Masi Atopa Matamda Lengaka Asina Pakapiu Nak Dragade Miamna Lengaka Asida Hena Pendaba Habadu Orakane Relikem da Japam Takpampa Kangdana Awaba Wakanda Keaga Loitana Hinduna Lerabadi Lengaka Labaki Kari Kanari Haiba Wahankana Pik Talakane Atubada Lengaka Sana Warishinda Puraktuna Makoibo Maramda Halanaba Honabiu Amadi Ngasi pangtholiba pre-hal campa ase makatana so red zone mapam singda chatuna pangthonaba honagani hel campa ase bursin bada aramba tengol unit 55 amadi CMO Imphal is Dr. Amadi staff singna mateng pangbiduna pangbiba ase thagale haiki Imphal is ke specialist magician medical officer Maibam Somsana high hel campa asina Lying Bagage Chatok Sasanda Tobada Kudong Sadriba Musing Lying Laga Makoida Hidak Langtak So Lemna Mateng Pangli Tangai Padana Hidak Langtak Sanka Asi Charaga Makoida Kazitanka Oidaba Sumatengo Inabasi MO Infal Iske Makeda Gisu
UPF amade Arabai Bengal Unit 55 National Level Free Health Camp asida mateng pangbani ngase pangtholiba health camp asida khuru tang chekpa loklai hautoba sugar wangba BP wangba yauna mioi kya layenkhe makata nasu makok thongba sing tanaraga pangba yaba mateng su pangani haiki health camp adu pangthopa aduda Aramba Unit 55 ke second in charge Nandabam Kamal nasu thagapa phongdokhi Pre health camp aduda mioi marfur romba lang baga loidana lemna hidak lang thak sangsu yan thoki overpower tawraga konta ngaleba MR amadi IRB ge post ge ngarang sakhangdaba signa khulai lakiba yamna laibak thibani asugumba thawong ka ase makatana tobikanu haina yeri pok kak mayai ge khunza sangna phondorakli Tawan district in Nongpok Sangmai police station ge manung chanba yeri pok kak mayai upper primary school dalaiba MR amade IRB ge post ge sakhang nongmai mapanta lakiba adubo yaning taba phongdok tuna ngase kang mayai da miyamna wakan mi phamphang khrei Eastern Youth Union Club Kakmayai amade Maira Paibina Sinduna ngase pangthokeba wakan mi phampa aduda sarugya khiba Maira Paibi amade club ke maikai dige phongdokpada Kakmayai khungang ase 0 km da kuki ge khun taramari taramanga lairibane yengnaba singna landa silakadra haibagi mipai nari ngai talaka sida kuna ngaleba MR amade IRB dage sakangdaba singna overpower tawduna nomai lakiba ase khunza sing thamoi songna nungaite khungang ase lanjen nadawna rally camp da changjap phamba loduna lairambadage kangmayai mamang laikai da MR IRB taramari aduga kangmayai upper primary school da Kuntra punna nipu marina kunda ase ngak sen badage kunza sing ase tangdulai tana leba ngamle bane adubu ngarange thogdok asna maram hodaga security sing ase lengang na lakhot be khrei kunza sing ase amuk hanna lanchen naba taribra haina nungai taba phongdo pakaloina na henba forcing thambirang naba manipur lenga ke puning chingselakle New Chekunda Labor Genius Mind Tech GMT na Mahirui Shingna Lerik Papa Matamda Hena Pungning Changna Paba Ngamnaba Putopa Genius Mind Tech Heinemington Ba Study Music Mobile Application ta among us GMT ge office ta launch to create Launching Tobagi Tarampada Social Scientist Danabe Livestream GMT ge founder CEO Narajit Moirang Tempa Madi All Manipur Private School Welfare Association ge President Joy Kumana Athoba Mitunglen Singoina Sarugya ke Hariba launching program paduga Mari Lenana GMT ge CEO Narajit Moirang Temna Pongdorapada Larik Tamliba Mahiro Shingkhak Natana Kanagumba Singna Larik Paba Matamda Hena Pungning Changna Amadi Ningsingba Matamda Hena Laina Amadi Visual Amagaloinana Season Abangamnaba Tonga Museum Makal Singh Punsinduna Dijan Tauraka Semba Museum Makalamani Hariba Museum Makala Asi Chahi Taret Nipan Suraba Mahirushin Museum Sitaduna Larik Paba Matamda Hena Punging Changna Paba Ngaman Patanatana Pariba Larik Singh Ningsing Bangambada Minmangda Pauba Uhan Bangamalay Masidanatana brain stress amati anxiety laibadaki show pahanbangami haiki Mauna Makataraduna Hai Kumsali Sangani Taratareke September Tadake Hauna Inkalakliba Linkalakiba Institute Asina Angang Singi brain ge capacity Hangal Hanaba activity kya Pangtoki Batanatana Makogi internet capacity sync Kangdong naba honaba Larik Paba Matamda Karamna Pai Amadi Kari Karamba Hiramdana Hengna Puning Sangi Hyperneting Ba Kangdong naba test kya Taukraba Matung Institute Asana Pakalakpa Kongtang Amani Haiba Study Music Application Asi Tehi kya Sangna Research Tauraba Matung 100% Kanaba Pangle Kanglaba Matung da Haiba application Ase Miam da Pangan Bani Haiba Wapam Sang Pongdoki Namikuding itole batungan tongan ba West Singh
asibo aikoina niyam chumna thamlabadi west ge cell onthokpa ambadi kanaraba harkya sembagi yai haibasi mipung khudimangna khangbangam labadi state asit tholeba pollution ge issue ase sangyamna hantahanba ngamgani haina Manipur Pollution Control Board ke member secretary Dr. W. Rosan phongdokre wapamasi Manipur Pollution Control Board amade pata finders Manipur na sinduna zero waste compositing recycling and alternatives to single use plastic ke matangda Thobal district ke haidokpata 1 ke umang laikonda numinini chatakadaba workshop haudopage tharamda haikibani Eco Network Manipur ge Thomisanga loinana pangthokpa tharampa aduda area aduda lairamba plastic ge polam sang lauthokpa amota akai ge har semba amadi urjar ke asutha ke tharamaduga mari lainana W Roshan namakaraduna state sida tongan tongamba makhange pollution ke athokpa asna marampo oiraga miyoba aikoi ge haksang ka amate mahausa ge saktamda chauna chaitheng piri Hariba pollution kya asagi marakta pollution da kharate aikona hantahan bagami maru aina nomage oina seasonary ba plastic ke polamba amadi yumge seasonary bag amota akai kya amade ningthina khaidoktuna thamba ngamakati plastic sang ase recycling tauna ba yonduna sel tan ba yade lonana atai amod akai singka aduso aikona mafam sana Tamauragadi makal kya ge har semduna chemical fertilizers seasonable hantan basungam gane haike nasage tarampa aduda Manipur Pollution Control Board ke informatics officer Lastramp Homenjoy assistant environment engineer amp Bangarjit part of finders Manipur ke president Basaraz amadi Eco Network Manipur ke president L Sinthasu Sarugyake Miyoiba ikona mapanthongge haksang phanaba honakhiba asigumna miyoibage nungu oiriba pongning wakhal asibuso phana thamba ngamlabati lamdamba asada santi purapada asoba mateng oigane haina sidaba mapu lining loop ke president professor W Wangkamp jibona phondokrai wapamase loop asina sinduna chingmerongda pangthokpa nung sengbage mi phamda haikibani Mipamaduda Lupasagi Secretary A Irabot Abadi Lining Loy Soram Palai Hanba Yauna Mighty Lining Chatpa Miyokana Saruyaki Tharambaduda Professor Dr. Wangkeb Jibona Makataruduna Mi Ayambana Masage Mapantoke Saktampa Adukakta Pananaba Honai Masina maram oiraga haksang phana parabasu apaba wakanda khanba ngamdabana aikoi masenge marakta nungsi sanna laiminabadi ngamde maram asina miyoiba aikoi masenge marakta apaba mari thambadi nungi oiba masaga se yamna phaba mathau tai haike chaliba thasge tanka amadege Chathaba Haukraba 17th Manipur State League 2025 da Saruk Yagadriba the Athletics and Football Club AFC Atopamge Sanaroishingi Uniform Yantopage Tharam Ngasi Tawal Atopamda Leiba AFC Building Complex da Pangthokre Tharamaduda Tawal Municipal Council ge Chairperson K8 Biswajit Singh AFC ge Vice President Ais Komba Singh TMC 1 number 13 Councillor as Ibotombi Singh and Bishi Brickfield Proprietor Ais Jamson Special Contractor Y Basant Amaditi as Ziten Singh Sarugyaduna AFC Atopamge Sanaroi Shingda Makoge Uniform Singh Yantopagaloinana Lig Asida AFC Atopange Timna Mai Palaknaba Punasu Tominake Panbayai State Lig Asage Oina Lagliba February ki tang taramathui ki ahanba mesta AFC atopamba amade klasa anina sanagadori Satisgarh ge Bizapur district ta khutthongna bage thaudokta Maoist kuntramathoi hatkre haina police na haike thaudokatoi anti Maoist operation Indravati National Park ta leiba umangda thokibani nomai kamnaba aduda security personnel anishu sheki atopa security personnel anikak so soke makoido khudung thiningai oidre hairi
Lisangani Kuntaro ke March ke tang kuntramatoi phawge manungda Maoist mapungphana Muthanaba Union Home Minister Amit Sahana phongdoki balai krabani Taudoga du da lekhidraba lanmi ani adugi damakta so Amit Sahana waba phongdoke Lebak asina masigumba hero Singh laman tolabani Anti-Maoist Operation Adu District Reserve Group Special Task Force amasung Buster Fighter Force ke personnel singna punasang singkibani Mexico ke khathangba sarukta leiba Tabasco state thopa accident amada bus amada tongba mioni pumathoi sire asayo anganbada Escarcega city da bus ado trailer amaka thumsinnaraba matungda bus ado mai horuktuna sake mioi nipunipan tongba bus ado kankandage Tabasco tamna thaurakibani haina bus operator tours Escostana haike Thaudog adugi damak nungaitaba phongdoke authorities singa loinana thaudog aduge maramda thigana ba thabak hawkre gari adu speed limit ta thaurakibani haire Hanapiki Pauda Thasagi tang taramari fawda chatagadaba Nipan Suba Junior Boys Under 16 Polo Tournament 2025 ngasi mapal kang zabung da hodokre All Manipur Polo Association sinduna ngasi dege hodok leba tournament asida club taret sarugyari hodopagi thorampa aduda Waikomb Ibohal Register of Cooperative Societies Manipur All Manipur Polo Association ke President Dr. Konsamp Charachandra All Manipur Polo Association ke member as Tondangka Amadi Ampagi Thau Pubusingna Athoiba Mitunglen Thoramapo Amadi Akanaba Mitunglen Oina Sarugyaki Ngasi Athoiba Ahoba Numita K and MM Riding Bina University Polo Club Po Taruk Amada Maithiba PK Football Lovers Association Kanglepa Khaflekna Kiamgaina Sinduna Imphal East District ke Arabti Lilong Mapal Kangjebungda 3rd state level Lauren Bump Angahal Memorial 98 site Veteran Football Tournament 2025 ngasideki sanaba hawkre Tem taramathuina group ani thokna Kaiduklaga knockout basis ta Saniriba tournament ase hodopage tharamda Manipur lenga ke MI department ke chief engineer RK Dipankar Salamna athoiba Mitungland Kairau Kendra ge MLA Lauremba Ramesh Maitena Tharamapo Manipur lenga ke Water Resources Department ke assistant chief engineer Kambam Kiran Singh PIU to Ukrul Masarada ge Retier EE Puyamp Rajendra Singh amadi Mahod Department ke EE Morangthem Rupachandra Singh na akanaba Mitunglen Singh oina saruyaki ngasi tournament asige haudopanumita flag kiamgai amadi MLV FA A Mayai Lambi Anina Sanake Masada flag kiamgai na MLV FA Ebu goal ani amada maithiba PK flag ke goal ani do match ke ahumba amasung contractor suba minita jersey number 11 Romane Chankibani aduga MLV FA ege amatangaraba goal ado match ke manga suba minita jersey number 9 S Ronine Chankibani tournament asige hayenge ahanba match ta VFC Singsamai versus MLV FA Mayalambi amadi anisuba match ta FLV KT Kwakaitel versus Upsa Lelong Sazingna Sanagani Hairi First 9A side Sora Cup 2025 King as Sanakiba Group B game match ta Mukanta FC Sorana Free Palestine Sangayim Pambo Mari Sinada Maitiba Pikre Mukanta FC ge goal singadu jersey number 11 yum number Surasna match ke minute Ramatoi jersey number 9 L Roshan minute Raumdoi jersey number 6 and Kishanna Kontranito Suba minute Amadi jersey number 2 L Toibana match ke minute Nipuchet Padesang Kibani ngasi Sanakiba group C ge match tana Sora FC Sorana AAFI YAFC
Faudilbu ani amada thoikre. Sora FC ge goal sing adu jersey number 10 Riyad's Khan na match ge minute taramanga amadi jersey number 7 na minute kuntramanga chatpada sankibani. AAFIYAFC ge goal aduna jersey number 13 Amina match ge minute taruk chatpada chankibani. Kurailam long artificial tab ground da punna temba taramapana charugyaduna group ani thongna khaidutuna chathariba taratare soba Manipur State League ngasi ahanba sanakiba master UBFC amadi SFC na akanba lamba taunatuna SFC na UBFC bo goal ahomba amada maithiba pekiba galoinana Anisuba Master Rahi Amadi Neshu Ani Sanakiba Aduda Nesuna Rahibo Gol Anishunada Matiba Pikre Lunana Tonameda Asage Hayunung Tenupunga Taranitoi Makaitaba Madamda Neroka Amadi Nakona Ahamba Mes Ina Lambata Narga Anisuba Master Nungtini Punga Adi Makaitabada Upa Amadi Traw Lambata Naragani Hausagarobada Maroiba Pao Manipizade Manipur Chief Minister and Biren Singh Pam Thadopagi Cheron, Manipur Governor the Pishan Cray. Writers Association Kaksangi Yankani Todak Suba Mapokomantaranga Manilena Manama Tum Singh and Tokray. Sundays on Cycle Heinamington Bar Cycle Rally Campaign Ama Sangnaraba artist Hamam Sadanandana Lam Thakray. Loinana Satisga Gi Bizapur District Security Personal Chinga Kutona Bagi Tauta Maoist Contrabatwishi Cray. Imes PAODAM Ngasigi de Matang Sidaloijare, Ming Tabiri Basamba Omakahana Krumzare.